Arambai News Guwahati da Manipuri Pao tabiriba singbu ihan handu maktada chingangbam Sujitrani na khurumjari. Hojing asigi samlapa mariba Pao sing lowirase. Lagliba Mars ki tang kuntareta pangthogadoriba Assam Assembly Mikhalgi ahanba tangka kioina seat Niputaret ki Mirep Singi scrutiny loikibaga loinana Mirep Chaniga humpuma panna lamba taunaragane. Ahanba tangka ki Mikhal asida Assam ki CM Sarbanan Sonowal yauna ati Congress amadi AGP gi luchingba kayaso yauri. Assam da Mikhalga mari leina tamthiraba hingsagi thokdok thokpagi pau lakpa horakle ngarang irai numit mathag Assam gi Tinsukia district ki manung channa bordum sada party yanadaba masen marakta yengthinarakpadagi thangna thinduna local BJP luchingba ama laikhidre chahi nipuni pansuraba Devanand Gogoi kauba BJP luchingba si BJP gi dumduma amadi nagaubut committee gi president ne asumna Jai Chandra Gogoi kauba AJP worker amana thangna thilambadagi mahak laikhidabane Thodo asina Margherita Assembly Kendra unkhatnaba thokre tawbutabo hojik phawbada masi rajniti gi mihatni natte habisi thangai sengna haibadi ngamdri adubo Jai Chandra Gogoi kauba miyoi asi police na phaduna wahang pahong chathabadi hokre Moriani Kendradagi Raizor Dolgi President Akhil Gogoina Mirepche Handokrabagi Matung Congress ki Rupjyoti Kurmina Haraunungaiba Fongdokibaga Loinana Handaki Mikhalasida Raizor Dolna Congress ta Mateng Pangani Aduga Congress na su Raizor Dolda Mateng Pangani Haiba Angakpa Wafam Ama Samna Alliance Sing na Nungairoidaba Jayet Naba Wafam Ama Rupjyotina Fongdorakre Congress pu mai pakhan nabagi damak Akhil Gogoina Mirepche Handokibani Hainasu Kanangangnaraklibani Akhil Gogoi di andolon tawba mini politician natte hainarakibaga loinana Congress amadi Raizor Dolgi marakta nungda yanaba ama lairesu hainarakli adubo Akhil Gogoi na mirepche handokibada mathaga samgi maroi balup ama wariba amadi regional party singda sogatuna lakiba Bir Lachit Senana yamnamakkanna warokibaga loinana numit kharanigi manungda akanba phirep ama lauragani hairakre Borsolada Hanagi BJP MP RP Sharma Congress Mirepoina Handak Mikhal Thengnaragane Hariba Kendra Sida Mamangi Mikhal da Mahak Namaiti Kibadu AIUDF ki Mirep Chongthorakibanane Adubo Handakti Mirep Oikibi Bina Daimarina Alliance Tawrabanina Mangonda Mateng Pangani Mahak Soidana Kagani Hairakre Ngasisu BJP manungda party dagi resign tawba amadi madubu themduna amuk pushilakpagi thodok lepa leitri Mikhal na ngaksam yoroklaba matamasida BJP gi wangangloi spokesperson Phani Pathak party asigi primary membership tagi resign tokre Phani Pathak Pathachar kusi assembly kendra gi ticket tanazaba amadi phangani haibagi asasu chauna leijaramba miyoine adubo ikhang khangawduna state party president Ranjit Das pu BJP ticket pikibadagi mahak ticket phanghaukidabane Chahi kaya chupna kaduna lakraba leikidraba Assam gi CM Tarun Gogoi gi home constituency Tita Bordagi handakti anoba maithonga maputhokladuna Bhaskar Jyoti Barua chahi humpuda Congress ticket pikre Voter lag ama dasmik mari taret leiba kendra sida kanabu Congress party gi maikidagi puthokadagi haibasigi matangda Tarun Gogoi leikidraba numittagi yetnaduna lakhibane Tarun Gogoi gi machanupa Koliabor gi MP Gaurav Gogoi Tarun Gogoi gi manaunipa gi loinabi Mitali Gogoi natraga ex Koliabor MP Dip Gogoi bu lebhanbagi wafam khanaduna lakhibane adubo mamai thangdade Englishingani amadagi sidriba fawba lisang sitna Tarun Gogoi na pairamba sit asigi Congress ticket Bhaskar Jyoti Baruada pikre Assam gi ahum suba tangka ki BJP Mirep Taranipan Khanbagi Aroiba Mifam ngasi Delhi da phamlaba matung Mirep Singh Khanba loikibaga loinana CM Sarbanan Sonowal Minister Himanta Biswa Sharma amadi State President Ranjit Das yauna Assam gi BJP luchingba sing charter flight amada Delhi dagi Guwahati panglakre Mirep Singh asigi ming hayeng lauthoklaba yari Assam Satra Mahasavagi Inglisingani Kudmathoi Sahitya Mana Saknaraba Sahityakar Bhavani Prasad Adhikari da Piragani Lauthokre Lagliba Mars ki tang Tara Tarukta Satragi Thoronga Iroinana Mana asi Khusinaragani Lakhipur Ahal Marubna Sinduna Laikidraba ex MP Comrade Nurul Hudagi Marfutarani Thoi Suba Masung Lupki VP Oramba Laikidraba Ravindra Chandra Raigi Marfu Suba Mapok Thoram Korirol Sanglen Lakhipur da Pangthokre Luki Working President A. Bari Khanna Mifamapu Oiduna Amasung Sagnaraba Samaj Sebak Arambam Baba Tombi Amadi Janam Abir Singhna
अथोइबा लेंबिरक्पा ओइना सरुक याखी लेखिद्रबा एक्स एमपी अमदी आसामदगी इहान हानबा मणिपुरी एमपी ओइखिबा कॉमरेड नुरुल हुदा अमसोंग लेखिद्रबा रविंद्र चंद्र राय गी पुंसी लोइनना थबक सिंगी मरमदा इंगुदम विनोद लोंगजम गोपेंद्र ओइना मनोरंजन अमदी इंगुदम सतीशना चिंगबना वांगांखी कॉमरेड नुरुल हुदा इंग्लिसिंग अमगा चमापन कुंथ्रागी मार्च 18 सिंगेरबोन दोलुग्राम द पोखी अमसोंग रविंद्र चंद्र राय इंग्लिसिंग अमगा चमापन निफुनिथोगी जनवरी अमदा लखीपुर द पोखी बने एम्प्लॉयमेंट वर्कशॉप हौदोपगी थोरम अमा डिस्ट्रिक्ट एडमिनिस्ट्रेशन जिरीबामना सिंदुना जिरीबाम म्युनिसिपल काउंसिल गी ऑडिटोरियम हॉल दा पांगथोखरे मणिपुर लेंगाकना चाही मरी मपुंग फारकपगी सेलिब्रेशन थोरमगी सरुगम ओइना पांगथोखिबा वर्कशॉप असिगी हौदोकपगी थोरमदा केएच जानकी अध्यक्ष जिला परिषद डब्ल्यू मालेमगानबा चेंगले डीसी अमदी ए घनश्याम शर्मा एसपी जिरीबाम एल बिरजित सिंह स्पोक्सपर्सन बीजेपी मणिपुर प्रदेशना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर्स ओइना सरुक याखी थोरमगी सरुगम ओइना एमजी एनरेगा गी नौना खंगतलबा जॉब कार्ड होल्डर सिंगी कार्डसु अध्यक्ष जिरीबामना यंथोखी ऑल ट्राइबल स्टूडेंट्स यूनियन मणिपुर अनसुमना चिंगी डिस्ट्रिक्ट सिंगदा हौखिबा अहिंग नोंयाइदगी कौखिबा पुंग कुनमरीगी सटडाउनना मौसागी पुंसीदा चाउना अकाइबा पीखरे ऑटोनमस डिस्ट्रिक्ट काउंसिल तरुकी मिखल पांगथोकनबगी मतम लेंगाकना लाउथोकपा ngamdabadagi हाना लेपनाखिबा मतुंगिना सटडाउन तौखिबने पनबा याई काउंसिल तरुकमकी चाही मंगागी ताम ममांग चाहीदा लोइखिबदगी अनसुमना मिखल पाकथोकनबा तकनदुना लाखिबने चिंगी डिस्ट्रिक्ट सिंगदा लैरिबा कैथेल सिंग यावना इकोनॉमिक एक्टिविटीज सिंग लेपतुना लैखी लंबिदा गाड़ी चेनखिदे थौमी सिंग कानरक्तबदगी ऑफिस इहांग हांगना लैबा उखी ngasi imphal gi palace ground da laiba city convention da pangthokpa handicraft amadi low singubada sinagadaba khusu khulai sing yenthokpagi thoramda cm n birena pendaba kaya phongdokre sel thumgi phibam da soktuna laiba manipur gi sel thumgi phibam phagat hanabagi damak manipur gi lebak manung da phangliba thau lokthoknaba hotnabada athingba pibata natana natural gas lokthoknaba hotnabada su athingba piri असिगिसु मथक्ता लमदमसिदा फैक्ट्री कया हांगनबा लेंगाकना होटनबदसु अथिंगबा पीबगी थोंग क्या चथरकलिबासिदा सीएमना यामनमकन्ना यानिंगदबसु फोंदोखरे स्टेट खरदा कोविड की केस हेंगलकपदगी अतोप स्टेट तगी फ्लाइट लाकपा मियोइसिंग टेस्ट तौबा हौख्रबा मतुंग मखागी लंबीदा चंगलकपा मियोइसिंगसु माउ अमदी जिरीबामदा स्क्रीनिंग तौबा हौरगनी हाइना ngasi सीएम बिरेना सिटी कन्वेंशन की थोरम असिदा फोंदोखी नशा मुक्त भारत कैंपेन की मखादा डिस्ट्रिक्ट सोशल वेलफेयर ऑफिस थौबालना जोनल एजुकेशन ऑफिस थौबाल खुसमनदुना प्रिवेंशन ऑफ सब्सटेंस एब्यूज एंड अल्कोहोलिज्म हाइबा हिरमसिदा अवेयरनेस अमसुंग एजुकेशनल प्रोग्राम अमा पांगथोखरे थौरमसिदा खंगबोक हैरोक थौबाल हौखाना चिंगबा मफम कयागी महरोइसिंगना सरुक याखी थौरमसिदा वांगांग किबसिंगना ड्रग एडिक्ट सिंगबु हॉस्पिटल अमदी IRCA सिंगदा लाइंग चथबगी कानबदु खंगहनखी स्कूल सिंग ड्रग फ्री ओहेनगदबनी हाइबा खोलाव अमा पीरदुना थौरमसी लोइशिनखी हायना DLC ऑन NMBCC थौबालगी मेंबर सेक्रेटरी ए कामेश्वर सिंगना थादोरपा चिरोल अमना खंगहलकली म्यांमार ऑथोरिटी ना मिचम मियाम द ओनसिंदुना नोंमई काप नबा ऑर्डर पीखिबदगी मियामबु मिनुंगसी लेतना हातोकपीबा अमदी मखल कयागी चैथेंग पीदुना ओटपी नैबिरिबा थोंग कयासी मियोइबगी हक खोंगोइनबने असिगुंबा थोंग असि मालेमगी थाकता खुदक्तगी थिंगबिनबा UNO अमदी इंडिया लेंगाकता अइबा चिरोल थादुना वाकटलगनी हाइदना ऑल मणिपुर मुस्लिम ऑर्गेनाइजेशन कोऑर्डिनेटिंग कमिटी की प्रेसिडेंट S जलालना फोंदोखरे कमिटी असिना सिंदुना इम्फाल ईस्ट की हतादा लेबा स्काई व्यू हॉल द पांगथोखिबा थोरम अमदा इंडिया गा युमथंगनरिबा लेबाक म्यांमार असुमना मिचम मियामना थेंगनरिबा खुदोंग चादबा कया असिदा पेंदबा नुंगाइतबसु उलखी ngasi all jiribam hindu jagran association na puthokpa inglisingani kunma thoigi calendar loop ki office ta release tawkhre release tawbagi thoramasida lubasigi chief advisor Promotes Das, President Haren Chandra Das, Legal Advisor cum Social Worker A. Surendra Kumar Singh, General Secretary Paritos Das amasung Ishwar Mohan Dasu saruk yaki. London da base oiba Child Rights International Network CRIN gi advisor oina Lisi Priya Kanguzambu khalakre.
Malemgi angangsinggi hakki achoba global organization amoriba network asigi advisor oina thau punanaba mahakpu khanbirakle haina Lisipriya Kanguzamna social media gi khuthangda mayamda phongdorakhi. Arunachal Pradesh ki Deputy CM Chauna Menna third language oriba Tai Khamti nauna khalaba oja singbu kathokpaga loinana thamoi sengna thabak tobinaba haijakre. Tai Khamti lon sahitya amadi indigenous culture yokhanaba amadi sandoknabagi daita lobinabasu oja singda mahakna haijakhi. Air passenger singna COVID protocol ngakna cheksinna chatnanaba DGC na ngasi circular ama thorakre. Face mask nithijana uptaba amadi social distancing haktaba passenger sing flight ta kakhat handanabasu akanba order ama thokre. MBBS, BDS, BAMS, BSMS, BUMS amadi VHMS course ki need UZ English ngani kunmathoi National Testing Agency NTA lauragani. Pen and paper method ki khuthangda lagliba August ki tang ama nongmaijing numita need UZ English ngani kunmathoi gi parikya si Hindi amadi English yauna lon taramathoi da tawgani amadi test asiga mari lenana akuppa makhataba marol pumba yamna thunamak lauthoklagani hairaduna candidate singna website ta changduna akuppa marol khangnabasu NTA agency asina hairakli. Myanmar military junta gi yamnamak minungsi khangdaba saramchat ki oiba hingsa gi thong kya leptana chatharakli. Haukiba pung kunmari asida Myanmar gi mafam kaya da junta gi mayokta protest tawba demonstrator yamdrabada tara kaptuna hatkibaga loinana miyoi kaya amana asoga panangkre. Ngasi ayuk mandle da yamdrabada miyoi tara Myanmar military na kaptuna hatki. Makoigi manungda miron binupi ama amadi Buddhist lamboiba ama yauri. Jahi Taramapan Suriba University gi Mahiroi Amasu ngasi PI Bago Rizanda Makokta Kaptuna Hatki. Nupa macha amasu machinda kaptuna pibam thina soki khadangi saru kaiki. Nupa macha sigi masak hojik phawba khangba ngamdri. Cheraga sida ngarang thaketa yangonda kapkiba miyoi ani adusu laikhidre haibagi pau lakli. Adudasu natri Dagon University gi third year law Mahiroi Amasu ngarang yangonda military force na phaduna pukhi. Asumna Myanmar da army na makhogi mayokta laubasingbu khudong chaba fangbada khudakta kaptana hatpa amadi phaduna pubagi thong kaya leptana chatharakli. Asumna irang kangkhalakpadagi ngasi US Air Force Boeing C-17 Globemaster na US citizen sing loinana America da halakpa pamba embassy gi resident amasung family members sing puraknabagi damak Rangoon airport ta thunglakhi. Airport ta chorangna minute yankhaimuk leiramlaga passenger kya puraduna flight asi amuk US tamna pairakhi. Aroibada ngasi gi tentakpa maroiba pau khara. Ngasi Union Mantri Smriti Irani Assam gi tongan mafam ahum haibadi Moriani Sibsagar amadi Samuguri da BJP amasung AGP mirep singi oina pot khongki. Indiana Malem gi lebak humbudra da COVID vaccine dose crore manga dasmik nipan manga pikre. Lebak asigi oina COVID vaccine kapthok kiba migi masing crore ani dasmik taruk sino henkre. Maharashtra da COVID case angakpa phangna hengalak pagaloina Aurangabad da weekend lockdown thamba hokre. Ex-NDA Finance Minister Yashwant Sinha TMC da changkre. Atalji matamgi BJP ga hauzuki BJP ga manadre hainasu mahakna pendaba phongdokhi. EC observer sing na Mamta da attack tobugi wafam yakhidre. Mamta Banerjee lagliba Mars ki tang taramanga dagi amuk bhot khomba haurba yari. Adubu maragasida West Bengal BJP chief na Mamta Bisarjan gi damak Bengal sem saduna leire lauthorakre. Chahi yankai suba Bangladesh ning tambagi thoromga iroinana Mars ki tang kuntarukta Prime Minister Narendra Modi Dhaka da chatkadori. DMK na party gi mikhal gi manifesto release tawkre thau mamal hantha lagani haikre amadi Kamal Hassan Tamil Nadu da BJP gi B team ni haikre loinana Lomi Luchingba Rakesh Tikait na West Bengal gi Nandigram da chatuna BJP gi against da vote khongkre ngasige na di Arambai News Guwahati da Manipuri Pao sandok chaba matang installation zabaga loinana tabiriba singbo amkasu hanna khurumjari.